April 14, 1912 sinumitse Sunday tai ngarang Sunday ni dana ko ngasi Monday aduga April 15, 1912 Monday tai sigi matam sida prithvi gi oina afa newspaper mayam gi headlines da ngasi gi numit sida paw aso ma phong gi 1912 gi sida mayam loi khangnai madugi da base tawdna film gu putrok tana tawbadagi mayam gi sigi wari haipet chawrak pa loi khangnai aina mu hanjan na sum haijage tawbani mayam da ham question am hangjage aham oina 1912 da April gi 14 amadi 15 sida yam achawa prithvi gi manung sida yamna nungai taba thawdo ama thoki April 14, 1912 ta Sunday tai aduga 15 se Monday tai ngasi gi chap manan tai aduga April 14 gi numidang gi ahing nongyai haitare ahing nongai chabuk ngarang gi ahing nongyai chabuk haitare ne ko pung 13 ga minute ni fu chatpa matam jida New York City ta na thorokpa jahaz amakhak unsinkable ga haiba lupa nai roi da ba kai ba nai roi da ba adu kai ra ga ju adu da yawri ba mi mayam je hingna ba da makta safety fajana yawra ba fajana technology yawra ba jahaz amakhak thawra lai New York City da Southampton nagi thawra lakpa jahaz ne New York City gi khoi gi Liberty ga lai mo gi Liberty of Statue ga lai bi adu una ba thawra lakpa jahaz ne man thawra lakpa si matam sida 22 knots hai ko jahaz ki kongjel je jahaz na chen bagi kongjel je moi knots to on le koina kilometer per hour da 40 kilometer per hour bus maning da thab do 40 kilometer per hour kan thab adumai to 22 knots to thauba jahaz ne hoji ki jahaz se 22 knots ki jahaz se koina kilometer rom da pathong na raga di masi koi 40 kilometers per hour gi chang dai tar adumai thauba jahaz ne ma jahaz se thauba kan sida adugi speed se thauba kan se jahaz da warning taruk lak phangi mamang da sumai tawdana un lei kho lega je phangi adugi warning je ikhang khangawdana tum thousand gi basida mamai lei thokpa nangawdana North Atlantic Ocean gi un gi matumamda thengjel le jahaz se dang long thengjel le kai jahaz se tong pumi je lisingani ga chani kunmari mi lisingani ga chani kunmari sumaina tong e na hai aduga jahaz se tong pa sida ama tangkhai dagi henna siri luppe aduga khara ama mi chani pan gumbadi kalhauba ngame maduda life jacket uphauba aduga akogi khudakta chen ginaba haitare luppa khotpada chen ginaba life boat haitare ne ko life boat kumma le heuba machina khara mi khara kanma ngam hawe aduga jahaz di luppa nairoi hana mayam ji da haiba jahaz ma se adumai tawdana mi lisingani ga chani ga kunmari tongpa jahaz se hoji to maina lupi haitare ko lup ki phajana lup ki basida mi ayama sire aduga mi chani pan gumari kalhauba sida jahaz ne lupa je pung 13 ga minute nifu hogi April 14 gi Sunday numit ki haitare nungdangi 13 ga minute nifu sida kai re thu thomjalle khoi unjida thomjalle dai lupa hore pung ani ga minute kun na dai bauta lupi adumai tawdana pung lup khara matung sida phajana lup khara matung se mi khara kalhaure mi khara hinghaure aduga mi khara ayama saruk mangi aduga nongalakpagi April 15 gi Monday numit ngasi gi Monday numit sida hogi the New York Times kumba prithvi gi oina maming chalaba newspaper sing the headlines oina chaum phongi sumai tawdana jahaz lup khare prithvi gi oina khwai dagi yamna maritime hai moi samudra da thokpa se moi maritime ga haina bane ai ju khang no maritime ki sumai tawdana history da sumai tawdana mi yamna sigi ba tragedy ma sumai na tho e haina adumaina wari adumaina hai gi